ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯖꯔꯝꯕ ꯋꯥꯔꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯁꯤꯖꯟ 2 ꯑꯣꯏꯅ ꯁꯦꯝꯖꯔꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕꯁꯤꯡꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯖꯟ 2 ꯑꯁꯤꯁꯨ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯁꯤꯖꯟ 2ꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯦꯛ ꯈꯔꯗꯪ ꯅꯤꯡꯁꯤꯡꯖꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯕꯨꯜ ꯑꯗꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪꯕꯨ ꯐꯥꯅꯅꯕ ꯃꯥꯕꯨ ꯐꯪꯅꯅꯕ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪ ꯇꯥꯏꯕꯪ ꯃꯤꯔꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯕ ꯄꯥꯝꯖꯕꯗꯒꯤ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ, ꯀꯣꯏꯔꯣꯠ ꯂꯣꯠꯈꯤ꯫ ꯀꯣꯟꯅ ꯊꯪꯗ ꯐꯥꯝ ꯇꯧꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯀꯤ ꯃꯈꯣꯏꯒꯤ ꯐꯥꯝ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯇꯥꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯐꯅꯦꯛ ꯃꯇꯨꯞ ꯇꯔꯦꯠꯅ ꯂꯣꯟꯗꯨꯅ ꯃꯥꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯀꯨꯞꯈꯤꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯖꯗꯨꯅ ꯃꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯣꯠꯂꯒꯦ, ꯃꯥꯅ ꯂꯣꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯐꯥꯎꯕ ꯃꯥꯕꯨ ꯈꯪꯗꯅꯕ ꯍꯣꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯖꯗꯨꯅ ꯃꯥꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯅꯦꯛ ꯃꯇꯨꯞ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯂꯣꯠꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯩꯕꯨꯜ ꯑꯁꯤꯅ ꯅꯅꯥꯎ ꯃꯤꯠꯂꯪ ꯐꯪꯅꯅꯕ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯍꯣꯠꯅꯖꯈꯤꯕ ꯃꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯐꯅꯦꯛ ꯃꯇꯨꯞ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯠꯈꯤꯕꯅ ꯅꯅꯥꯎ ꯃꯤꯠꯂꯪ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯊꯤꯔꯝꯕ ꯃꯩꯕꯨꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪ ꯃꯈꯥ ꯑꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯁꯤꯜꯂꯤ, ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯆꯥꯡꯌꯦꯡꯕꯨ ꯌꯦꯡꯂꯤ꯫ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯖꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯎꯔꯛꯏ꯫ ꯃꯪꯂꯥꯟ ꯑꯁꯤꯗ ꯂꯝꯍꯥꯡ ꯑꯃꯗ ꯅꯟꯗꯣꯅ ꯃꯇꯣꯝꯇ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡ ꯃꯔꯨꯝꯗꯒꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯅꯟꯗꯣꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤꯕꯁꯤ ꯅꯟꯗꯣꯅ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯅꯟꯗꯣ ꯌꯥꯝꯅ ꯇꯞꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ, "ꯑꯦ, ꯃꯤꯠꯂꯪꯅꯤꯅꯦ, ꯃꯤꯠꯂꯪ ꯅꯠꯇ꯭ꯔꯥꯅꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯪꯅ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯄꯟꯊꯗꯤ ꯎꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯟꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯤꯠꯂꯪ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ, ꯑꯗꯨꯃꯛ ꯅꯟꯗꯣꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯅꯟꯗꯣꯅ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯪꯗꯤ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯅꯟꯗꯣꯒꯤ ꯃꯅꯥꯛꯇꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯔꯛꯏ꯫ ꯅꯟꯗꯣꯅ ꯃꯥꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯈꯥꯝꯂꯕꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯂꯦꯞꯂꯤ꯫ ꯅꯟꯗꯣꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯉꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯍꯥꯟꯕꯗ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ꯫ ꯅꯟꯗꯣꯅ ꯇꯣꯏꯅ ꯍꯪꯂꯕꯗ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯈꯤꯔꯝꯃꯤ, ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯝꯂꯣꯟ ꯑꯁꯤꯗꯒꯤ ꯆꯠꯇꯦ, ꯑꯩꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯣꯟ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯛꯇꯒꯤꯗꯤ ꯑꯩꯗ ꯂꯥꯞꯅ ꯆꯠꯂꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ, ꯆꯥꯛ ꯆꯥꯗꯕꯗꯣ ꯇꯧꯒꯅꯨ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯃ ꯑꯩꯒ ꯅꯪꯒ ꯊꯦꯡꯅꯈꯤꯅꯤ, ꯃꯇꯝ ꯑꯗꯣ ꯅꯪꯅ ꯉꯥꯏꯌꯨ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯇꯧꯒꯗꯕ ꯑꯩꯒꯤ ꯂꯤꯂꯥ ꯂꯣꯏꯗ꯭ꯔꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯣ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯟꯗꯣ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯤꯕ ꯀꯥ ꯑꯁꯤꯗ ꯀꯨꯌꯦꯡ ꯌꯦꯡꯏ꯫ ꯑꯦ, ꯀꯔꯤ ꯃꯪꯂꯥꯟꯅꯣꯅꯦ, ꯑꯩꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯪꯂꯥꯟꯅꯣꯅꯦ ꯍꯥꯏꯗꯨꯅ ꯅꯟꯗꯣꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯏ, ꯌꯦꯡꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯎꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯕꯗꯤ ꯐꯒꯅꯤꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯤ꯫ ꯄꯣꯊꯥꯕ ꯌꯥꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯡꯒꯣꯟ ꯗꯔꯤꯈꯥꯗ ꯃꯍꯥꯛꯁꯦ ꯐꯝꯂꯒ ꯂꯩꯔꯤ꯫ ꯋꯥꯈꯜ ꯑꯁꯤ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪ ꯊꯦꯡꯅꯔꯨꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯀꯌా ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ, ꯃꯇꯝ ꯈꯔ ꯉꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯂꯪ ꯊꯦꯡꯅꯔꯨꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯥꯅ ꯃꯤꯠꯂꯪꯕꯨ ꯀꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯃꯪꯂꯥꯟꯗꯨꯗ ꯍꯥꯏꯔꯝꯕ
ꯅꯅꯥꯎ ꯁꯨꯃꯤꯂꯥꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯁꯦ ꯃꯍꯥꯛ ꯀꯥꯎꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯔ ꯈꯜꯂꯝꯂꯕ ꯇꯨꯡꯗ ꯅꯟꯗꯣ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯀꯥꯔ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯍꯦꯟꯊꯔꯛꯂꯦ꯫ ꯅꯣꯡ ꯉꯥꯟꯒꯗꯕ ꯄꯨꯡꯖꯥꯁꯨ ꯌꯥꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥꯁꯦ ꯃꯤꯠ ꯈꯪꯁꯤꯡꯁꯤꯜꯂꯛꯏ꯫ ꯃꯔꯝꯗꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯐꯥꯝ ꯑꯁꯤꯒꯤ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝꯅ ꯉꯥꯟꯕ ꯃꯩꯉꯥꯜ ꯑꯃꯈꯛ ꯃꯥꯅ ꯎꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯀꯔꯤ ꯃꯩꯉꯥꯜꯅꯣꯅꯦ, ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯗꯣꯛꯇꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯎꯔꯤꯕꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯅꯠꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅꯦꯛ ꯃꯊꯨꯞ 8 ꯂꯣꯟꯗꯨꯅ ꯀꯨꯞꯂꯒ ꯊꯝꯈꯤꯕ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕꯗꯨꯒꯤ ꯃꯄꯥꯃꯛꯇꯗꯅꯤ ꯃꯩꯉꯥꯜ ꯑꯁꯤ ꯎꯔꯤꯕꯁꯦ꯫ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯀꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯉꯤ꯫ ꯀꯔꯤ ꯃꯇꯧꯅꯣ, ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯨꯕ ꯇꯥꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯦꯟꯅ ꯀꯤꯈꯤꯅꯤ ꯈꯟꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯗꯣꯛꯇꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯄꯥꯛꯊꯗꯨꯅ ꯂꯨꯝꯗꯨꯅ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯃꯩꯉꯥꯜ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯉꯥꯜꯂꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯀꯨꯞꯁꯤꯜꯂꯤꯕꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯗꯧꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯦ ꯃꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯎꯍꯧꯕꯅꯤꯅ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ, ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯇꯞꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯣ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯅꯪꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ, ꯌꯥꯝꯅ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯀꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯧꯗꯣꯛꯇꯕꯅꯤ꯫ ꯑꯣ, ꯅꯪꯅ ꯃꯤꯅ ꯍꯥꯏꯕ ꯄꯪꯂꯧꯗ ꯂꯧꯕ, ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯕꯅ ꯃꯤꯅ ꯇꯥꯛꯁꯤꯜꯂꯛꯄ ꯀꯌꯥ ꯑꯃ ꯂꯧꯕꯁꯤꯅ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯖꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯇꯞꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯅꯨꯄꯥꯁꯦ ꯍꯧꯒꯠꯇꯨꯅ, ꯉꯔꯥꯡꯒꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯕꯨ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯞꯅ ꯆꯪꯉꯤ꯫ ꯀꯨꯞꯁꯤꯜꯂꯤꯕ ꯐꯅꯦꯛ ꯑꯁꯦ ꯃꯥꯅ ꯍꯥꯏꯒꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯄ ꯑꯍꯣꯡꯕꯗꯤ ꯑꯃꯠꯇ ꯎꯈꯤꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯦ ꯇꯞꯅ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯗꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯍꯪ ꯈꯔ ꯍꯪꯂꯛꯏ꯫ ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯪꯒ ꯎꯕ꯭ꯔꯥꯅꯦ? ꯃꯪꯗ ꯀꯔꯤ ꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯨꯄꯥ ꯑꯁꯦ ꯋꯥꯔꯤ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯨꯅ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯗꯨꯝ ꯅꯪꯒꯤ ꯉꯔꯥꯡ ꯈꯨꯇꯨꯝ ꯑꯗꯣ ꯆꯣꯔꯣꯜ ꯂꯣꯟꯕꯒꯨꯝ ꯇꯧꯕ ꯃꯪ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯪꯂꯤꯕꯁꯦ ꯃꯩꯕꯨꯜꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯈꯤꯕꯗꯨꯒꯤ ꯀꯤꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯪꯂꯥꯟꯒꯨꯝꯕꯗ ꯀꯔꯤꯒꯨꯝꯕ ꯃꯊꯤ ꯈꯔ ꯐꯣꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯎꯗꯦ ꯍꯥꯏꯕꯅꯤꯅ ꯋꯥꯔꯤ ꯑꯁꯦ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯇꯧꯕ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯨꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯩꯕꯨꯜ ꯄꯥꯏꯁꯤꯟꯈꯤꯕ ꯑꯃꯗꯤ ꯐꯅꯦꯛ ꯃꯊꯨꯞ 8ꯅ ꯀꯨꯞꯁꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯈꯨꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤ ꯎꯕꯁꯤꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯥ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯔꯤ? ꯅꯅꯥꯎ ꯃꯤꯂꯪ ꯃꯈꯥ ꯑꯁꯤꯗ ꯃꯥꯅ ꯂꯣꯠꯈꯤꯕꯅꯤ, ꯃꯥꯅ ꯇꯨꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯎ ꯃꯤꯂꯪ ꯑꯁꯦ ꯃꯃꯤꯠ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯕ ꯑꯃꯒꯤ ꯄꯥꯡꯈꯛꯀꯨꯝ ꯂꯩꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯂꯩꯅꯤꯡꯉꯤ, ꯑꯩꯕꯨ ꯂꯣꯠꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯃꯥꯅ ꯇꯨꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯇꯤ ꯃꯤꯀꯞ ꯊꯣꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯤꯕꯒꯨꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯅꯅꯥꯎ ꯃꯤꯂꯪ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯨꯟꯖꯔꯤꯕ
ꯃꯥꯒꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯣꯟ ꯆꯣꯡꯂꯛꯄꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯃ ꯈꯖꯤꯛꯇꯪ ꯍꯥꯏꯒꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯅꯦꯛ ꯃꯊꯨꯞ ꯇꯔꯦꯠꯅ ꯀꯨꯞꯁꯤꯜꯂꯝꯕ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯥꯀꯣꯏꯅꯅ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯁꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯧꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯊꯧꯋꯥ ꯁꯥꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯍꯥꯏ, ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯥꯒꯨꯝꯁꯤ, ꯑꯇꯣꯞꯄꯗ ꯌꯣꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗꯦ꯫ ꯅꯨꯄꯥ, ꯃꯁꯤ ꯆꯥꯒꯗꯕꯅꯤ, ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯌꯣꯟꯕ ꯌꯥꯗꯦ, ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗꯕꯗꯒꯤ ꯍꯪꯒꯥꯝ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯃꯠꯇꯗ ꯄꯤꯔꯣꯏ, ꯑꯩꯈꯣꯏꯅ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯄꯥꯈꯠꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯅꯪꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ? ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯕꯗꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯖꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯨꯄꯥ ꯑꯁꯤ ꯀꯞꯏ꯫ ꯃꯥꯅ ꯀꯞꯂꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅꯦꯛ ꯃꯊꯨꯞ ꯇꯔꯦꯠ ꯀꯨꯞꯁꯤꯜꯂꯒ ꯊꯝꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯎꯈꯤꯕ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯀꯤꯖꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯥꯈꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯆꯥꯅꯅꯕ ꯊꯣꯡꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯍꯪꯒꯥꯝ ꯑꯁꯤ ꯆꯥꯅꯤꯡꯗꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯍꯪꯒꯥꯝ ꯑꯁꯤ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯌꯨꯡꯅ ꯂꯦꯞꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ? ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯛꯏ, ꯁꯤꯕ ꯇꯥꯔꯕꯁꯨ ꯏꯇꯩ ꯏꯅꯥꯎ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯃꯥꯅ ꯆꯥꯒꯅꯤ ꯂꯦꯞꯂꯕꯅꯤꯅ ꯑꯩꯁꯨ ꯆꯥꯒꯅꯤ, ꯀꯔꯤ ꯊꯣꯛꯂꯒꯕ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯎꯅ ꯐꯖꯅ ꯊꯣꯡꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯅ ꯀꯤꯅ ꯆꯥꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯤꯅ ꯀꯤꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯉꯣꯟꯗ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦ, ꯃꯁꯤꯕꯨ ꯇꯧꯔꯣꯏꯗ꯭ꯔꯥꯅꯦ? ꯅꯍꯥꯟꯋꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯎꯈꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯋꯥꯈꯜ ꯑꯁꯤꯗꯤ ꯌꯥꯖꯠ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯥꯛꯇꯕꯁꯤꯅ ꯍꯣꯏꯗ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥ ꯑꯃꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ? ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯄꯨ ꯃꯥꯅ ꯁꯤꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯉꯥꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ, ꯉꯥꯟꯐꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯅꯦꯛ ꯃꯊꯨꯞ ꯇꯔꯦꯠ ꯀꯨꯞꯂꯒ ꯊꯝꯈꯤꯕ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ꯫ ꯃꯤ ꯂꯥꯛꯄꯗꯧꯅ ꯃꯤ ꯃꯔꯨꯝ ꯁꯣꯟꯅꯕ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯉꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯈꯔ ꯉꯥꯜꯂꯛꯄꯅꯤꯅ ꯀꯅꯥ ꯂꯥꯛꯄꯅꯣꯅꯦ? ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯥꯅꯦ? ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯅ? ꯀꯔꯤꯅꯣ? ꯅꯨꯄꯥ ꯑꯁꯤ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯦꯞꯇꯨꯅ ꯄꯥꯛꯊꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯕ ꯁꯛꯇꯝ ꯈꯔꯗꯤ ꯃꯥꯅ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ, ꯍꯨꯔꯥꯟꯕ ꯂꯥꯛꯑꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯇꯞꯅ ꯍꯧꯗꯣꯛꯏ꯫ ꯅꯨꯄꯤ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯦꯡꯍꯟ ꯍꯧꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯇꯞꯅ ꯃꯤꯠ ꯁꯤꯡꯉꯤ꯫ ꯃꯤꯠ ꯁꯤꯡꯂꯛꯄꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯔꯦ, ꯍꯨꯔꯥꯟꯕ ꯂꯥꯛꯂꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ, ꯃꯁꯤ ꯐꯥꯔꯁꯦ ꯍꯥꯏꯗꯨꯅ ꯅꯪ ꯁꯦꯝ ꯁꯥꯎꯀꯣ, ꯑꯩ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯔꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯈꯔ ꯃꯈꯣꯏꯅ ꯍꯪꯒꯥꯝ ꯂꯤꯕꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯡꯒꯤꯟ ꯃꯌꯥꯃꯛꯇꯗ ꯊꯝꯂꯤꯕ ꯆꯩꯈꯣꯛ ꯑꯗꯨ ꯄꯥꯏꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯝ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯨꯄꯥꯁꯤꯅ ꯎꯏ꯫ ꯄꯨꯔꯥ ꯑꯣꯏꯅ ꯉꯥꯟꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯝꯁꯨ ꯇꯧꯕ ꯃꯇꯝꯅꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯈꯣꯏ ꯂꯩꯔꯝꯕ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯝ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯐꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯇꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯜꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯅꯥ ꯆꯦꯟꯈꯤꯕꯅꯣ ꯀꯅꯥ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ꯫
ꯏꯌꯥ ꯂꯥꯛꯆꯩꯗ ꯑꯩꯅ ꯊꯦꯡꯅꯔꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯁꯦ ꯅꯅꯝ ꯊꯤꯠꯀꯗꯕꯅꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯒ ꯆꯥꯅꯤ ꯈꯜꯂꯤꯕ ꯅꯈꯣꯏ ꯈꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯁꯥꯎꯅ ꯁꯣꯟꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯃꯐꯝꯃꯛꯇꯗꯅꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯛꯄꯅꯤ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔꯅꯒ ꯀꯤꯕ ꯀꯔꯤꯒ ꯃꯐꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯈꯪꯇꯨ ꯇꯨꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯤꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯤꯡꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯀꯤꯅ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯦꯝꯊꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯪꯕ꯭ꯔꯥ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯍꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯃꯛꯇꯨꯗ ꯀꯞꯂꯒ ꯇꯥꯍꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯔꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯈꯔ ꯇꯥꯔꯦ ꯇꯥꯏꯅꯦ ꯈꯣꯟꯖꯦꯜ ꯇꯥꯏꯅꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯍꯥꯏꯅꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯕꯅꯤ ꯃꯁꯤꯕꯨ ꯃꯤ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯂꯥꯏ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯉꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ ꯂꯥꯏꯗꯤ ꯑꯣꯏꯔꯣꯏ ꯉꯁꯥꯏ ꯃꯈꯣꯏ ꯈꯔ ꯂꯥꯛꯄꯗꯣ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯍꯨꯔꯒ ꯄꯨꯔꯛꯂꯤꯕ ꯖꯥꯠꯂꯅꯦ ꯃꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯄꯨꯔꯛꯂꯤꯕꯅꯣꯅꯦ ꯁꯣꯏꯔꯔꯣꯏ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯉꯥꯡ ꯑꯗꯣ ꯍꯨꯔꯒ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯋꯥꯁꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯥꯟꯅꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯊꯥꯖꯔꯝꯃꯤ ꯌꯥꯔꯝꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯨꯔꯒ ꯄꯨꯔꯛꯄ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯄꯣꯠꯆꯩ ꯈꯔꯁꯨ ꯍꯨꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯇꯥꯟꯅꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯏꯄꯥ ꯌꯦꯡꯁꯤꯜꯂꯣ ꯂꯥꯏꯗꯤ ꯑꯣꯏꯔꯣꯏ ꯏꯕꯥꯅꯤ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯀꯤꯕ ꯀꯌꯥ ꯑꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯊꯣꯔꯛꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕ ꯐꯖꯔꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯁꯤ ꯇꯁꯦꯡꯃꯛꯀꯤꯗꯤ ꯉꯁꯥꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯄꯨ ꯃꯥꯅ ꯁꯤꯜꯂꯤꯕꯅꯤ ꯃꯄꯨ ꯃꯥꯅ ꯑꯣꯏꯍꯜꯂꯤꯕ ꯊꯧꯔꯥꯡꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯇꯣꯝꯇꯃꯛ ꯀꯞꯂꯒ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯤꯈꯤꯅꯤ ꯇꯥꯏꯕꯪ ꯃꯥꯒꯤ ꯂꯤꯂꯥꯁꯨ ꯃꯄꯨꯡ ꯐꯥꯔꯔꯣꯏ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯇꯥꯏꯕꯪꯗ ꯃꯥꯅ ꯂꯩꯅꯤꯡꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯒꯅꯤ ꯃꯁꯤꯃꯛꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯎꯍꯜꯂꯗꯨꯅ ꯃꯤꯅ ꯍꯨꯔꯥꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯥꯜꯍꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯠꯇ ꯎꯍꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯝꯈꯠꯂꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯄꯝꯈꯠꯄꯗ ꯃꯁꯥꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯀꯣꯏꯕꯁꯤꯗ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯃꯁꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯒ ꯄꯨꯔꯛꯄꯅꯤ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯄꯣꯠꯆꯩ ꯍꯨꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯇꯥꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯆꯦꯟꯕꯗ ꯑꯉꯥꯡ ꯑꯁꯤ ꯂꯪꯊꯣꯛꯂꯝꯕꯅꯤ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯒꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯛꯇꯪ ꯁꯣꯜꯂꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯌꯦꯡꯂꯁꯤ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯊꯤꯕ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯝꯗꯧꯁꯤꯒꯦ ꯑꯉꯥꯡ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦꯕꯣ ꯀꯔꯤꯒꯨꯝꯕ ꯃꯇꯩ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯏꯆꯥ ꯑꯁꯤ ꯏꯕꯥꯅꯤ ꯌꯣꯠꯂꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯪꯅ ꯄꯥꯝꯕ ꯊꯕꯛꯇꯕꯨ ꯑꯩꯅ ꯀꯔꯤ ꯌꯦꯠꯂꯨꯒꯅꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯕꯥꯅꯤꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯄꯤꯔꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯌꯦꯡꯂꯁꯤ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯤꯕ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯒꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯨꯞꯄꯤꯔꯤ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯅꯅꯥꯎ ꯃꯤꯂꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯅꯤꯡꯕ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯂꯤꯂꯥ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯅꯤꯡꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯌꯣꯟꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯦ ꯅꯨꯄꯤꯒꯤ ꯁꯥꯌꯣꯟꯗꯨꯅ ꯂꯥꯛꯈꯤ ꯅꯅꯥꯎ ꯃꯤꯂꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯉꯥꯎꯖꯈꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯤꯡꯅꯤꯡꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯕꯅꯤ ꯃꯆꯥ ꯐꯪꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ
ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯝꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯅ ꯄꯝꯕꯗꯨ ꯃꯉꯥꯏ ꯀꯔꯤꯃꯠꯇ ꯀꯞꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯀꯦꯔꯨ ꯌꯦꯡꯂꯔꯤ ꯃꯃꯤꯠꯇꯤ ꯎꯕꯗꯤ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯔꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯐꯖꯅ ꯌꯨꯝꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯁꯣꯝꯗ ꯄꯨꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯁꯤꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯏ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯈꯨꯔꯨꯝꯖꯕ ꯃꯥꯅ ꯁꯣꯟꯖꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯅ ꯁꯣꯟꯖꯕ ꯀꯌꯥ ꯑꯗꯨ ꯃꯍꯩ ꯌꯥꯜꯂꯦ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯕꯅ ꯈꯝ ꯊꯦꯡꯏ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯉꯥꯡ ꯑꯁꯦ ꯉꯁꯤ ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯏꯕꯥꯅꯤꯒꯤ ꯏꯐꯝꯗ ꯐꯪꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯖꯔꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤꯡ ꯃꯅꯥꯁꯤꯡꯁꯤꯅ ꯂꯦꯛꯊꯔꯒ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯂꯒ ꯂꯩꯔꯝꯕꯅꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯡ ꯑꯃꯗꯤ ꯊꯣꯟꯅꯤꯡꯉꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯈꯔ ꯐꯖꯕ ꯃꯤꯡ ꯑꯃ ꯀꯧꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯇꯨꯡꯗꯗꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯅꯥ ꯂꯦꯛꯊꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯂꯩꯔꯝꯕꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯡꯗꯤ ꯂꯦꯛꯊꯕꯤ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯐꯖꯒꯗ꯭ꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯄꯥꯁꯤꯅ ꯍꯥꯏ ꯈꯪꯗꯦ ꯅꯣꯡꯗꯝꯕꯅ ꯄꯤꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯡ ꯑꯁꯦ ꯊꯣꯜꯂꯒꯦ ꯏꯆꯥꯁꯦ ꯂꯦꯛꯊꯕꯤ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯥꯝꯖꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯍꯥꯏ ꯅꯪꯅ ꯄꯥꯝꯖꯕꯗꯤ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯦꯛꯊꯕꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯃꯨꯛꯀꯟꯅ ꯈꯣꯡꯗꯥꯔꯛꯄꯗ ꯂꯦꯛꯊꯕꯤꯒꯤ ꯁꯥꯌꯣꯟꯗ ꯀꯔꯤ ꯂꯥꯛꯀꯗꯣꯔꯤ ꯃꯌꯥꯝꯅ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯔꯤ